Guru mayum molikun sharamana mahaki macha thokpa miyoi ama nongmaina kaptuna hatkre. Singjamai ngakrabam leirakta leiba guru mayum molikun sharamana mahaki macha nupa thokpa miyoi ama nongmaina kaptuna hatkre. Thongdo sing asi ayuk pung tara ga minit tara rom taba duaida singjamai ngakrabam leirakta leiba guru mayum kolupta thokibani. Thongdo asida chenariba molikun assembly mikhal ahum lakta singjamai kendra da independent mirep oina board lepkiba misakni hairi. Mihat pa molikun thiba khangdana mangkhre hairi. Molikun na mahaki machanupa thokpa Suresh Kumar da nongmaina kaptuna ye thangba pambom da nongmai maru amana panduna maduna phawdok laga oi thangba pukchep yona panbadagi Imphal gi North AOC da leiba Rajmeti City da pukhatuna layeng laba matungda laikanaba ngamdana leikidabani hairi leikidraba Suresh Kumar gi mache Surnalata na phongdorokpada mamangdasu Molikun na mahaki manau nupa Suresh Kumar da nongmai uttuna aki akhang piba amadi gari na atamna na thombagi thongdok laikre Thongdok sing adugi matangda Singjamai police station da FIR thangat kiba leikre gari na thombagi thongdok adugi matangda hujik maksu court ta case thengnaduna leiri haiki mahakna makha taraduna manau nupabu minungsi leitana hato piba yaningde mihat pa Molikun bu ngasimak miya mangda puthoktuna ahakpa chairak pibiu haina mari leinaba singi pukning singsilakpaga loinana maruoina Manipur Police Department na thongdok sida mihat pa phana ba honabada achauba thodang lobinaba su mahakna phongdorli Thongdosi matang da Singjamai police na case ama lokhutuna lot khraba Molikun thibu humba gi thabak chathaba hokre hairi aduga to papaw mana mobile internet data loina sijina thokpa gi damak mayamba na manau nupa thangna thillaga hatkre Rajasthan gi Jodhpur da sahi tara humdoi surba nupa macha mana mahaki pokmina ba manau nupa bu mobile gi internet data loina sijina thoi haibagi wahau da thangna thillaga hatkre Police ki pau gi matungina leikidraba nupa macha do yumgi khwaitigi mathak thangba dalan mathakta yumgi miyo singna I teiraga taduna leiramba thengnabadagi haukiba yumsakisa numit ki numidang da hospital da pukhatki adubu doctor na mahak sina pukhalakle haina phongdoraki hairi thongdodu da chenariba mara leiraba nupa macha aduna manau nupa bu thangna thillaba matung mayum thadoktuna chenki adubu police na mahak pungarang railway station dagi phaba ngamki Pausi matungina yumsakisa numit numidang da thongdosi chenariba Ramanna mahaki manau nupa raibu yumgi dalan mathakta kokhatki amadi mahaki internet data sina thokpagi damak chai thangba tokhi hairi makoi ani na sinda pawdana duna saunarakpadagi Ramanna manau nupa raigi mathawak ta thangna ahumlak marirak thilamlaga chenkhibani haina police na makha taki police ki official gi matungina nupa macha asi pukning wakhal gi anaba lei hairi aduga toppa pawmana COVID-19 gi vaccine dose ani da lupa lising amarom yoraba yai Serum Institute Malempum mata sandorok liba COVID-19 gi vaccine sabagi thabak tawriba Serum Institute of India gi CEO Adhar Punawala na phongdorakibada Oxford COVID-19 vaccine asi lakliba kumja 2021 gi February da healthcare worker amadi ahal oiraba singda phangalagani haina phongdokre adubu misam miyam gi oinadi April da phanganbaga loinana mathau daba vaccine asi gi dose ani da yamlabada lupa lising ama oigani hairi Leibak asigi mipum khudimakta phanganbadi sahi ani dagi ahum phawba sankhiba yari haina su makhatari Vaccine asigi kana bagi matangda hangbada mahakna phongdokhibada Oxford AstraZeneca vaccine asi ahal oiba singda hainingai leitana kana bagi khudam leire haiki adubu pikliba ngang singdadi ayaba phanglaba matungda thagani haiki Institute asina February dagi tha khudingi vaccine dose crore tara sanaba pandam thamli haina su makhataki mahakna makhata na phongdokhibada vaccine asi pinabagi Bangladesh natana atopa leibak amata yana che iba leitribanina Bharat na ahanba priority ni haiki aduga topa pawabana lambi pakthokna baleibak tawthokpada nongmai maru chahumga kunmari phangkhre Thawal district ki manungchana leiba waithau singda lambi pakthokpagi leibak kotpada matam kuina phumduna leiramba 0.303 caliber ki nongmai maru round chahumga kunmari thengnakhre nongmai maru sing adu lokhatpaga loinana makhataba thabak thijin humjinnabagi damak Lilong police ta sinakhre hai Nakalamromda pamdaba thakdok sing thokpa thengnanabagi pandamda Manipur police na lokhalakpa section thaurangi manungchanna Thawal district police amasung commando gi apunbu khutpu amana ngasi ayuk district asigi manungchanba Thawal moijing awang lekai da thi humbagi thabak chathakre ngasi ayu angan bapung manga makhai dagi taret phawwa chathakiba search operation atuda police amasung commando gi apunba team aduna moijing awang lekai gi yumthong ni phuromda leiramba miyo chama kunthra rom masa masa gi saktak se puthok handuna masak khangdoki ngasi chathakiba operation aduda mipha mipun gi paw leite aduga topa paw mana sinmi singna tha tara manga tara taruki khusuman pithok piu haina Yaripok Municipal Council gi gate show loan khre
मणिपुर की तोंगान म्युनिसिपल काउंसिल की वार्ड डेवलपमेंट कमिटी की स्किल अनस्किल की सिन्मी की था 15-13 की खुसुमन पिथोकपियु हाइबा दाबी तौरदुना सिन्मी ngasi यारिपोक म्युनिसिपल काउंसिल की गेट शो लोनसिनख्रे सिन्मी ममांग था अक्टोबर दगी सिन्था लेपा यावना संगसिलकपा खोंजंग की मनुंग चन्ना ऑफिस थिंगबगा लोइनना मेन गेट ममांग दा फमजिनदुना खोंजंग चंगसिनखिबनी YMC की वार्ड नंबर 1 दगी मापन फाउगी मनुंगदा लेबा स्किल अनस्किल सिन्मी संगसिलखिबा खोंजंग अदुदा सरुक याखिबा सिन्मी अमना फोंदोरखिबदा ऑल मणिपुर वार्ड डेवलपमेंट कमिटी स्किल एंड अनस्किल लेबर एसोसिएशन ममांग था अक्टोबर 23 मणिपुर प्रेस क्लब ता पाउमी सिंग उनदुना मरी लेनबा डिपार्टमेंट मणिपुर लेंगांगना सिन्मी सिंगी था 15-13 की खुसुमन अक्टोबर 23 फाउगी मनुंगदा पिथोकपिनबा हाइजखरबसु रेस्पॉन्स अमता लाक्तबदगी काउंसिल की ऑफिस सिंग सोलोनबगी खोंजंग चंगसिनबा हौरखिबनी हाई अदुगा तोप पावमना सा तानबा चखिबा अमा कापथोखिबा नोंगै मरुना हंजिनदुना पानबदगी लाइकनखरे कामजोंग डिस्ट्रिक्ट की मनुंग चनबा कांगपाट खुलेन खुंदगी सा तानबा चखिबा सादानबा मियोय अमा माहांगना कापखिबा नोंगै मरु अमुक थक्तोरक्तुना मसादा पानबदगी सोक्तुना असम राइफल्सना फर्स्ट एड पीदुना लाइकनखरे थौदोदु ngarang nungthil hairiba miyoy asina sa tanba satpada thokibani nongmaina panduna sokpadagi laikanakiba sadanba adu wesper binod kawi sahini nifuni thoi महाक खुदकता सासाता लेबा असम राइफल्स की मेडिकल सेंटर द लाक्तोना लाइकनखिबनी खुदोंग थिनिंगाई ओइद्रे हाई मामांगदगी सिंगिलम सिंगदा सा तानबा चखिबा कया अमा मसाना कापथोखिबा नोंगै मरुना हंजिलक्तुना सोखिबा लेखिरबनी हाइरी अदुगा अतोप पावमना यूपी दा नुपी डॉक्टर अमा मयुमदा हालमले सेटो बॉक्स रिसर्च तौगे हाइना नमथाक तौरगा युमदा चंगलकपा नुपा अमना सही 39 रोम सुरबी डेंटिस्ट अमा मसागी मयुमदा हातोकलमले यूपी की आग्रा थोखिबा साबुक आबुक की मचत चटपा नुपादुना डॉक्टर निशा सिंगाल थांगना थिलगा महाकी मखनाव कथकी महाकना सिबा मतमदा इमुंग मनुंग की मियोयसिंग अतोप्पा कादा लेबनी हाइरी थौदोदु यूपी की लुसिंगबा कयाना नुंगाइतबा फोंदोखरे अतोप्पा पाव अमदना उत्तर प्रदेश की प्रयागराजदा हु सेनबा यु थकलुबदगी मियोय तरुक सिरे अदुगा 15 हॉस्पिटल दा लाइकनखरे हु सेनबा यु अदु दुकानदगी लेरुरगा थकपनी हाइरी लिकर शॉप अदु मतई मनाउना चलाइबनी मखोई पुलिस न फारी योगी सैंपल टेस्ट तौनबा थाखरे मरा लेबसिंग लेबना थारोय हाइना डिस्ट्रिक्ट अथॉरिटी ना हाइरी अदुगा तोप पावमना कोविड-19 दगी फबा लाख मरफु मरी गलिसिंग हुंद्रा निपान ग चामा कुनमरी यौरे रिकवरी रेट ना मौद्रा हुमदोय दशमिक तरुक तरेनी लेबासिगी ओइना कोविड-19 नाबदगी फरकपा मसिंग सिंथानिंगाई ओइरे हौजिक फाउबदा लेबाकसिदा कोविड-19 पॉजिटिव केस लाख मौद्रागा लिसिंग यांखई ग चाथुक कुंथा यौरे मसी हौकिबा पुंग कुनमरीदा मियोय लिसिंग निफु तरुका चनी कुंथा निथोय नौना पॉजिटिव ओइबा यावरगनी अमना हौकिबा पुंग कुनमरीदा मियोय चामगा ग मरफु मरी सिखिबा लोइनना सिखिबा मसिंग लाख मगा लिसिंग कुंथा निथोय ग चात्रेट हुंफु मरी यौवे मसिदा नतना रिकवरी रेट ना लाख मरफु मरी ग लिसिंग हुंद्रा निपान ग चामा कुनमरीनी एक्टिव केस ना लाख मंगा की मखादा लैरी अमरोमदा लेना आसी वांखलकपदगी लेबाक सिगी तोंगान स्टेट अहुमदा नाइट कर्फ्यू थमख्रे एजेंसी की पाव मतुंगिना आंध्र प्रदेश अमसुंग गुजरात यावना नुमिदांग पुंग 9 अयुक पुंग 3 फावबा नाइट कर्फ्यू थमख्रे हाइना एजेंसी की पावना हाइरी अमना फार्मा कंपनी ना कोविड-19 की वैक्सीन पुथोकनाबा एडवांस स्टेज ता लेरे हाइना प्रधानमंत्री ना फोंदोखरे अरोबदा पाउबिलाई न्यूज रीडर की वीडियो भी यंगबीरबा खुदिंगमकपु थागतचरी।